Manipur da Shanti Hanjillakle, Kuki Amasung Meetei community Anigi Marakta Wari Sanaba Houre, Amit Shah, Pau wasi Pandam Pau Sedagi Lokhatsabane, Manipur da Tapna Shanti Hanjillakpa Houre, Khutlai riba Kuki Amasung Meetei community Anigi Marakta Wari Sanaba Houre Haina, Union Home Minister Amit Shah ngarang Rajya Sabha da Manghankhre, Union Ministry of Home Affairs MHA gi Thadoktuna singi matangda Rajya Sabha da khanarakpa matamda Mathaki wapamasi Union Home Minister na Mathaki wapamasi phongdokladuna mahakna hai Kuki Amasung Meetei anigi marakta ungkhanariba asi wari sanaduna athuba matamda community anibu naksinahanba ngamgani haibagi thajaba lei amade mathangi chayolda Manipur da President rule thamkhibagi proclamation gi table house da puthokpa matamda hena kupa Manipur gi phibam gi matangda warol sing thamgani haina su phongdokhe mahakna hai Manipur da President rule thambagi wafam house na yaba pibiyu Manipur hauzik shanti gi punsida lakpa haure mungnariba community anigi marakta wari sanaba haure haibagi thajabasu Union Home Minister na thamkhe pau wasina makha taraduna hai Union Home Minister Amit Shah na tha asigi nipandagi Manipur gi highway singda free movement taunaba khangankhrabasu Kuki zo community na National Highway da makha ta na blockade chatharakraba matung tha asigi taraga mathoi amasung taraga nithoida Kuki zo amasung Meetei gi civil society organization singa Ministry of Home Affairs ki official singa tongan unaduna wari sanaba laikre amade unabadu da Ministry of Home Affairs na Manipur da mahausa gi punsida hanjilaknaba lakholagliba thabak thauram singi matang dasu official sing na CSO sing da mayek seng na Khangankhre haire Kangpokpi Boljang village dagi Khutlai kaya Fagatpa Ngamkhre Pheleng Chingi Akoibada Saramba bunker mari mai Thadoktuna Manghankhre pau wasi Kangleipaki maira pause dagi lokhatchabane Security force na tongan mafam singda operation chathaduna Khutlai Fagatpa amadi ain kaina Saramba bunker sing sidoktuna amadi mai Thadoktuna Manghanba leptana chathare ngarang su Kangpokpi district ki New Kaithel Manbi police station na kwanba en Boljang village da chathagiba operation da Kuki Khutlai paiba singna Lansinduna thamlamba oigani haina chignaba Khutlai kaya Fagatpa Ngamkhre haire police na hai operation adu da 7.62 mm SLR ani magazine ani .22 gi pistol ama magazine ama improvised mortar pumpi ama country made 20 mechanism rifle ani mortar bomb taru 7.62 mm round nipan Motorola handset ama phagat khi haire amarom da police CRPF BSF ki apunba kangbu nasu ngarang Kangpokpi district ki Saparmaina police station gi manung chanba Pheleng Chingi Akoibada Sathakiba operation da chingsang adugi tongan ba mafam singda Kuki singna Saramba bunker mari thugai khibaga loinana mai Thadoktuna Manghankhre haire Churachandpur da Numidang Pung dagi Nahasing Mayumdagi Mapan Thokhandaba Atoppa village Lansinduna Changbagi Athingba thamkhre pau wasi Kangleipaki maira pause dagi lokhatchabane Churachandpur da thokliba irang asina maram oiraga charangnaba phibam asi laksinduna mahusagi phibam da hanjilaknabagi matangda DC Churachandpur na luchingduna tongan ba village chief amade village authority punna phaminaduna wafam kaya khanabaga loinana paikhalakadaba thabak thauram singi matangda wari sanakhre wari sanabadu da Numidang Pung dagi Nahasing Yumdagi Mapan Thokhandaba amade Atoppa village Lansinduna Changbagi Athingba su thamkhre wari sanabadu da Churachandpur gi Nehru Mark ta leiba ECT hall da ngasi nungthil fauba pangthokibane wari sanabadu da Hiangtam Lamka Sailmad Jenhang Lamka amade Rengkai gi Sipsing village authority gi executive member sing amade Manipur government ki Maikai dagi DC Churachandpur SP Churachandpur amade Tuibong subdivision gi SDO sing saruk yakhe wari sanabadu da Churachandpur da hojik oiriba charangna basigi matangda kupna khanakhe loinana Churachandpur amadi masigi akoiba mafam singda mahausagi phibamda hanjilaknaba honabada nupi singna maruoina Numidang gi matamda lauriba thabak thauram sing adu makha tana chathanaba khanakhe Numidang wairang Pung dagi naha oiba sing Mayumdagi Mapan Thokhandana mayumda lehennabagi matangda wari sanakhe Nahasing na Numidang wairam Pung gi matungda masa-masagi village manungda laigadabani amade Atoppa village Lansinduna Changbagi Athingba thamba haina ngasi wari sanabadu da yaukhiba village chief amade village authority punna amata waina yanakhe Churachandpur da thokliba irang asina maram oiduna mayum makai Thadoktuna senakraba sing masa-masagi mayumda hanjinannabagi matangda paikhatkadaba thabak thauram singi matangda su kupna khanakhe loinana village authority singi apamba singi matungin social media da thokliba pau sing asigi achumaran khangdoknabagi damak police control number
6909161 233 su hangdokre hairi